National Highway 37 Imphal Jiri Lambida Chatliba Oil Tanker Amadi LPG driver singna steering thadokpagi khongjang changsinkhrai. Ngasi lambi asida oil tanker amadi LPG gari thauriba driver singi oiba mifam ama jiribamgi sorok atingbi khunauda pangthoklaba matung steering thadokpagi warebasi laukhibane. Mifam loiraba matung driver amana Impact News ta lambi paring asida khutlai paiba miyosingna driver singda atat akham leitana nongmai kapsinduna landaba kaya leikhrai. Khulai pai singna driver singda landaba yaning de haiduna khongjang kaya changsinduna leinga ke mai kai degishu thajaba kaya pirakrai. Chahi asige April kunga humdoida lambi asida gari thauriba driver singna thangnariba khudong chadaba sing asi koknaba leingakna lambi asida security masing hangatpa ROP matik chana piba haiba aiba cherol piduna thajaba pirakhe. Adubu security matik chana pidabana ngarang mukshu escort yauna chatpa lambida Kukinupi kunlomna tadbung area da lambi thatlaga gari chatpa thingbadagi truck chamarom jiribam tamna halakhe. Lambi da yada panpirakpa matamda Central Force amadi State Force na power season aduna chathanba ngamde haina pendaba wafam fongdorakhe. Kuki Women Union galainga ka thubada yana duna yana cherol thorak triba fawba amadi lambi ROP matik chana thamdriba fawba oil tanker amadi LPG driver singna steering thadokpagi khongjang handokloi haiba wafamsu driver singna thamlakle. Nakalamaromda Imphal Jiri lambida panduna leiramba tongan bapochai puba malgari kaya security gya kanba Jackson Thauranga loinana steering thadokpagi khongjang asi lauthok tringai mangoinana Imphal tamna ngasi ayuk thoklakhrabane. Panbe yaba man hauzik jiribamda nongmagi changdraba yadraba chana thaknaba potlam sing puba truck yauna bullet amadi tanker truck chaniyang khairom panduna leiri. Amdaina impan thokuma tamda tingki amadi bullet ta imbus to poi matungina jana che khara leigi sagaga jana che si matungina khoi je jana che adu thok ton thok taw dagi ngasi staying down to phimasi orkini i loi bo warep sina khoi mamanda jana ki ba khoi gi shapi machine kambon machine ngatpa de ROP matik chan leiba adagi lambi da driver da moina threaten to matamda shapi kamboina moita action lowa akoina tawriba dimani matik chan piba si hoita de khoi komnang yan takin